राजेश मोहम्मद अयूब खान तुम लिबो हायरा तुमद्रिये राजेश ना हाय हाय को लाइक थैंक यू खंगदेदा ऐसे मोय क्वाइ तौनासु याम कन्ना संगबसु ओइदबको मतमसे संगबा ऐसे मतम सुम अंगांगी करिगी लावबा खोंगबा अदुगगी अमा अमासु सुम तारगा मयाम नुंगाइरोइदबा अदुगी अइना लाइफ से थारुरगा मयामना नुंगाइरोइद्रा आइना खल्लगा थादबा हाइतारेको मोहम्मद अयूब खान करी लमनो लमसे हाइदोकपबुदी फत्ते हाइबनिको अदुबु मी यामद्रिबनिना आई सिलचरगिने अयूब खान थैंक यू थागतसरी राजेशना थबक संगलगा थाबा याय होय होय चुम्मे दो नुंदांग थेंखरबनिना ऐसे अयुंग दिनसु थाहौदबा हाइदेको हाइतारेबा अयूब खान हाइबा याम नुंगाइरे नुंगाइब्रो अयूब खान राजेश लाइरी यिंगबम से करी लम मणिपुरगिरा कोई नतगना कसारगिरा अदे अयूब खान कई लमगिनो अमता हाइबिरो फार्मर्स लाइफ मालेम कुइरेदा थिंगनदबा उदबा अयूब खान सु होय हाय मणिपुरगिरो मणिपुरगिने हेरो मणिपुरगी ओरकदी थैंक यू हिप्पी डिप्पी हाय हिप्पी डिप्पी थैंक यू फॉर सपोर्टिंग माय लाइव स्ट्रीम हमाना कहीं उलेसिबो कहीं जूस लो थतोके गोट थतोके लाइक डन थैंक यू अयूब खान हाय मणिपुर ओ मणिपुर ऐसु खल्ले मणिपुर गोरमदो मालायना मैतेना याइफरे मैतै पांगलना याइफरे कंगलैपाकना याइफरे इमा लैबाकना याइफरे हिप्पी डिप्पी योर वेलकम थैंक यू हिप्पी डिप्पी हाउ आर यू वेलकम Thank you everyone. Please subscribe my channel. Kana lebige MEETEI ichilinaw anuba yabiragadi nachegi nachalgi channel sida support tobiramo. Maningango chete thôi nang chak lorabo ai su loirakpata ngairi ꯑꯩꯁꯦ ꯉꯁꯥꯏꯒꯤ ꯗꯥꯇꯥ ꯂꯣꯏꯊꯣꯛꯈꯤꯅ ꯑꯃꯨꯛꯀ ꯍꯥꯞꯄꯦ ꯈꯔ ꯍꯥꯞꯄꯒꯗꯤ ꯑꯃꯨꯛ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯦ ꯂꯥꯟꯅꯤ ꯑꯩꯒꯤ ꯂꯥꯟ
ꯑꯌꯨꯕ ꯈꯥꯟ ꯍꯥꯏꯕ ꯃꯤꯡꯁꯨ ꯈꯪꯅꯤꯡꯉꯦ ꯍꯥꯏꯕꯀꯣ. ꯑꯩꯒꯤ ꯃꯤꯡꯗꯤ ꯑꯌꯨꯕ ꯈꯥꯟ ꯏꯪꯉꯦꯂꯩ ꯀꯧꯏ. ꯗꯤꯄꯤ ꯗꯤꯄꯤ ꯁꯣꯔꯤ ꯗꯨꯌꯤꯡ ꯁꯝꯊꯤꯡ ꯑꯣꯀꯦ ꯑꯣꯀꯦ ꯗꯤꯄꯤ ꯗꯤꯄꯤ please do your work. Thank you for supporting my live stream. ꯍꯣꯏ ꯍꯣꯏ ꯆꯦ ꯍꯥꯏꯕ ꯌꯥꯗꯦꯅꯦꯍꯦ ꯑꯩꯁꯦ ꯃꯌꯥꯝꯗꯧꯅ ꯈꯔ ꯀꯣꯝꯗꯦꯅꯦ ꯈꯪꯕ꯭ꯔꯥ. ꯑꯉꯥꯡ ꯅꯤꯡꯉꯥꯏ ꯇꯧꯕ ꯑꯃꯒ ꯀꯔꯤꯒ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯦ ꯃꯌꯥꯝ. ꯍꯥꯏꯅ ꯀꯥꯟꯅꯗꯦ ꯁꯤꯒꯤ ꯂꯥꯟ ꯃꯔꯛꯁꯤꯒꯁꯨ ꯑꯗꯨꯝ ꯑꯉꯥꯡꯃꯨꯛ ꯃꯊꯤꯒ ꯐꯥꯏꯔꯛꯇꯅ ꯆꯥꯝꯃꯤ ꯃꯣꯏꯅ. ꯑꯩ ꯍꯟꯗꯛꯀꯤꯁꯦ ꯉꯝꯃꯔꯣꯏ, ꯑꯩ ꯈꯣꯡꯒꯁꯦ ꯏꯪꯕꯅ ꯂꯣꯏꯔꯦꯅ. ꯑꯩ ꯀꯣꯏꯅ ꯌꯥꯎꯔꯔꯣꯏꯒꯦ ꯆꯦ, ꯑꯩ ꯍꯌꯦꯡ ꯉꯟꯅ ꯍꯧꯒꯠꯇꯣꯏꯅꯤ. ꯀꯥꯏ ꯆꯠꯇꯣꯏꯒꯦ? ꯑꯩ ꯀꯨꯏꯅ ꯌꯥꯎꯔꯒꯦ ꯍꯥꯏꯕ. ꯑꯌꯨꯕ ꯈꯥꯟꯅ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯔꯒꯦ? ꯆꯍꯤꯁꯦ ꯌꯥꯝꯃꯦ ꯑꯌꯨꯕ ꯈꯥꯟ. ꯑꯩꯁꯦ ꯆꯍꯤꯁꯦ ꯌꯥꯝꯈ꯭ꯔꯦ, ꯏꯆꯥ ꯆꯥꯎꯔꯦ. ꯑꯩꯒꯤ ꯆꯦꯟꯅꯦꯜꯗ ꯂꯩꯕꯅꯤ ꯑꯩꯒꯤ. ꯍꯣꯏ ꯇꯧꯕꯗꯤ ꯚꯤꯗꯤꯑꯣ ꯍꯥꯏꯁꯤꯗꯤ ꯚꯤꯗꯤꯑꯣꯅꯤꯀꯣ. ꯈꯔꯁꯨ ꯑꯗꯨꯝ ꯑꯍꯜ ꯂꯃꯟ ꯃꯥꯜꯂꯒꯁꯨ ꯚꯤꯗꯤꯑꯣ ꯅꯝꯕ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯗꯒꯤ ꯆꯨꯝꯅꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯁꯦ ꯆꯍꯤ ꯌꯥꯝꯕ ꯄꯣꯠꯅꯤꯗ. ꯔꯥꯖꯦꯁꯅ ꯃꯣꯅꯤ ꯇꯨꯝꯃꯒꯦ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕ. ꯃꯣꯅꯤꯒꯤꯗꯤꯗꯨꯅꯤ ꯃꯥꯗꯤ ꯂꯥꯛꯄꯒꯅꯦ ꯐꯣꯟ ꯂꯥꯛꯑꯦ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯕꯒꯨꯝꯕ. ꯑꯗꯩꯗꯤ ꯑꯩ ꯑꯗꯨ ꯇꯧꯔꯦ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯕ ꯌꯥꯝ ꯇꯧꯕꯅꯤꯀꯣ. ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯑꯕꯅꯤꯅ ꯃꯥꯏꯁꯨ ꯑꯆꯤꯟꯕ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ. ꯑꯌꯨꯕ ꯈꯥꯟꯅ ꯍꯥꯏꯕ ꯑꯗꯨ ꯍꯥꯏꯔꯣ ꯍꯅꯨꯕꯤ ꯑꯣꯏꯆꯦ. ꯕꯤꯁꯃꯤꯜꯂꯥꯍꯤ ꯔꯍꯃꯥꯟ ꯔꯍꯤꯝ ꯍꯖꯔꯠ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯤ ꯋꯁꯂꯝ ꯀꯥꯏ. ꯑꯌꯨꯕ ꯈꯥꯟ ꯑꯩꯁꯤꯕꯨ ꯈꯤꯇꯪ ꯃꯥꯟꯕ꯭ꯔꯣ? ꯄꯛꯆꯕ꯭ꯔꯥ? ꯃꯣꯅꯤꯅ ꯆꯦꯇꯦ ꯌꯥꯝ ꯊꯦꯡꯅ ꯌꯥꯎꯕ ꯉꯝꯗꯦ. ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯑꯩꯁꯨ ꯌꯥꯝ ꯊꯦꯡꯅꯒ ꯊꯥꯗꯕ ꯅꯠꯇꯦ ꯑꯩꯁꯦ. ꯁꯨꯝ ꯉꯥꯛꯇꯪ ꯇꯧꯔꯤꯅꯦꯕ. ꯃꯥꯜꯂꯤ ꯑꯣ ꯏꯃꯥꯏ ꯄꯦꯝꯃꯅꯦ ꯀꯔꯤ ꯂꯤꯂꯥꯅꯣ. ꯃꯅꯤꯡ ꯊꯣꯡ ꯊꯤꯡꯉꯤꯃꯦꯅ ꯑꯗꯨꯌꯥꯝ ꯃꯈꯣꯟ ꯍꯧꯕ. ꯍꯟꯗꯛꯁꯦ ꯈꯔ ꯈꯔ ꯏꯪꯕ ꯈꯔ ꯍꯦꯟꯕꯗꯧꯅ ꯇꯧꯏꯀꯣ, ꯑꯩꯈꯣꯏꯒꯤ ꯂꯣꯏꯔꯝꯗꯥꯏꯒꯤ ꯇꯥꯏꯞꯇ. ꯍꯥꯏꯅ ꯀꯥꯟꯅꯗꯦꯍꯦ. अल्लाह तेरा नाम ईश्वर तेरा नाम. ꯀꯥꯏꯗꯣ ꯆꯥꯔꯒ ꯄꯦꯟꯖꯩ ꯐꯣꯔ ꯂꯥꯏꯛ ꯗꯥꯟ. ꯑꯩꯁꯦ ꯄꯦꯟꯖꯩ, ꯑꯩ ꯎꯄꯥꯏ ꯂꯩꯇꯕ ꯑꯩꯒꯤ ꯂꯥꯏꯐꯅꯤ. ꯏꯆꯦ ꯄꯦꯟꯖꯩ ꯂꯥꯛꯄ ꯌꯥꯝ ꯍꯔꯥꯎꯏ. ꯃꯣꯅꯤ ꯉꯥꯡꯒꯣꯝꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ? ꯔꯥꯖꯦꯁ ꯑꯩ ꯍꯌꯦꯡ ꯊꯕꯛ ꯆꯠꯀꯗꯕ ꯂꯩꯕ ꯃꯣꯔꯅꯤꯡ ꯇ꯭ꯔꯦꯟꯅꯤ. ꯃꯨꯍꯝꯃꯗꯅ ꯍꯥꯏꯕ ꯀꯩꯅꯣ ꯀꯝ ꯍꯥꯏꯅ ꯈꯪꯅꯣ? ꯑꯩꯒ ꯈꯪꯕꯅꯤ. ꯍꯖꯔꯠ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯤ ꯋꯁꯂꯝ ꯀꯥꯏꯅ. ꯑꯗꯩꯗꯤ ꯆꯥꯔꯒ ꯄꯦꯟꯖꯩ ꯁꯛꯑꯣ ꯁꯛꯑꯣ ꯏꯁꯩꯗꯣ. ꯀꯔꯤ ꯏꯁꯩ ꯁꯛꯁꯤꯒꯦ? अल्लाह तेरो नाम ईश्वर तेरो नाम. राजेशना ओके हाबा. चारगा पेंजी जगोई सादोरे. साबी